ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯔꯥꯖꯀꯨꯃꯥꯔ ꯄꯟꯗꯦꯔꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯝꯕꯣꯗ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯄꯟꯗꯦꯔꯥ ꯃꯊꯧꯅ ꯃꯔꯦꯡꯖꯦꯜ ꯂꯩꯅ ꯍꯧꯔꯛꯈꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕꯅ ꯊꯥꯡ ꯇꯥ ꯁꯥꯂꯥꯟꯒꯤ ꯃꯍꯩꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯁꯤꯗ ꯂꯝ ꯀꯣꯏꯕ ꯆꯠꯄꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯀꯟꯗꯦꯂꯥꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯊꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ꯫ ꯍꯌꯦꯡ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯍꯧꯒꯗꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯆꯠꯁꯟ ꯇꯧꯕꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯝ ꯀꯣꯏꯕꯗꯤ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯉꯩꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯆꯥꯕꯨ ꯃꯅꯤꯡ ꯇꯧꯖꯁꯅꯨ ꯈꯟꯈꯤ꯫ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅ ꯅꯤꯡꯊꯧ ꯃꯆꯥ ꯄꯟꯗꯦꯔꯥꯒꯤ ꯁꯒꯣꯜꯁꯤ ꯃꯤꯔꯣꯟ ꯈꯪꯕꯒꯨꯝ ꯄꯟꯗꯦꯔꯥꯒ ꯂꯣꯏꯅꯕꯁꯤꯅꯤ꯫ ꯁꯒꯣꯜꯁꯤꯒꯤ ꯃꯃꯤꯡꯅ ꯁꯍꯨ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯄꯟꯗꯦꯔꯥ ꯃꯥꯒꯤ ꯁꯒꯣꯜ ꯁꯍꯨꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯔꯕ ꯄꯟꯗꯦꯔꯥ ꯆꯣꯛꯊꯕ ꯐꯥꯎꯔꯛꯂꯗꯨꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯕꯗꯨꯗ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯗꯨꯅ ꯎꯈꯣꯡꯗꯨꯗ ꯍꯤꯞꯊꯈꯤꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯁꯍꯨꯁꯨ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯊꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯎꯃꯪꯗꯨꯕꯨ ꯃꯈꯣꯏꯒꯤꯅꯤ ꯈꯟꯗꯨꯅ ꯅꯥꯄꯜ ꯀꯥꯅ ꯍꯤꯡꯖꯔꯤꯕ ꯂꯤꯟ ꯑꯃꯒ ꯊꯦꯡꯒꯨ ꯑꯗꯨꯒꯅ ꯄꯟꯗꯦꯔꯥꯅ ꯅꯤꯡꯉꯥꯏꯗꯅ ꯆꯥꯎꯔꯕ ꯎꯈꯣꯡꯗꯨꯗ ꯇꯨꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯂꯤꯟꯖꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥꯎ ꯊꯦꯡꯒꯨ, ꯑꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯅꯤꯄꯥꯁꯤ ꯅꯍꯥꯛ ꯎꯕ꯭ꯔꯥ?" "ꯏꯇꯥꯎ ꯂꯤꯟ, ꯑꯩꯁꯨ ꯎꯔꯦ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯎꯃꯪꯁꯤꯗ ꯏꯅꯤꯡ ꯇꯧꯅ ꯂꯩꯔꯛꯄꯗ ꯑꯁꯣꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯎꯃꯪꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯍꯥꯛꯁꯦ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯗꯅꯗꯤ ꯇꯣꯛꯂꯔꯣꯏꯁꯤ꯫ ꯏꯇꯥꯎ ꯊꯦꯡꯒꯨ, ꯏꯇꯥꯎꯁꯨ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯔꯒꯦ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯎ꯫ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯍꯥꯠꯄꯒꯦ ꯍꯥꯏꯕꯗꯨ ꯏꯇꯥꯎꯅ ꯄꯦꯟꯅ ꯌꯦꯡꯕꯤꯌꯨ." "ꯑꯗꯨꯃꯛꯅꯤ ꯏꯇꯥꯎ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ." "ꯐꯔꯦ, ꯆꯠꯂꯁꯤ ꯏꯇꯥꯎ, ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯔꯨꯔꯁꯤ." ꯂꯤꯟ ꯑꯃꯗꯤ ꯊꯦꯡꯒꯨꯗꯨ ꯄꯟꯗꯦꯔꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯥꯎꯔꯕ ꯂꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯟꯗꯦꯔꯥꯒꯤ ꯃꯊꯕꯥꯛꯇ ꯆꯤꯛꯈ꯭ꯔꯦ꯫ ꯄꯟꯗꯦꯔꯥ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯃꯨ ꯃꯨꯁꯤꯜꯂꯛꯈꯤ꯫ ꯄꯟꯗꯦꯔꯥ ꯀꯜꯂꯕ ꯂꯤꯟꯒꯤ ꯍꯨꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯂꯤꯟꯖꯥꯎꯗꯨ ꯄꯟꯗꯦꯔꯥꯒꯤ ꯃꯊꯕꯥꯛꯇ ꯀꯥꯈꯠꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯤ꯫ ꯊꯦꯡꯒꯨꯗꯨ ꯃꯥꯒꯤ ꯃꯇꯥꯎꯅ ꯄꯟꯗꯦꯔꯥꯕꯨ ꯆꯤꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯍꯟꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏꯗꯨ ꯄꯦꯟꯖꯅ ꯍꯔꯥꯎꯖꯔꯤ꯫ ꯄꯟꯗꯦꯔꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯒꯣꯜ ꯁꯍꯨ ꯁꯖꯤꯛ ꯆꯥꯅ ꯆꯥꯅ ꯄꯟꯗꯦꯔꯥꯅ ꯇꯨꯝꯂꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯄꯟꯗꯦꯔꯥꯒꯤ ꯃꯊꯕꯥꯛꯇ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯃꯨ ꯃꯨꯁꯤꯟꯕꯗꯨ ꯎꯔꯒ ꯁꯍꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ "ꯃꯥꯡꯂꯦꯗꯅ, ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ? ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯣꯏꯖꯔꯤꯕ ꯃꯍꯥꯛ ꯌꯥꯎꯗꯅ ꯏꯔꯩꯕꯥꯛꯇ ꯀꯔꯝꯅ ꯍꯟꯒꯅꯤ? ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯌꯥꯎꯗꯅ ꯍꯜꯂꯕꯗꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯀꯟꯗꯦꯂꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯒꯅꯤ." ꯋꯥꯐꯝꯁꯤ ꯈꯜꯂꯨꯕꯗ ꯁꯒꯣꯜ ꯁꯍꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯂꯦꯞꯇꯅ ꯄꯟꯗꯦꯔꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯀꯤ ꯊꯕꯥꯛꯇ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯅꯤꯡꯉꯥꯏꯗꯅ ꯀꯨꯟꯗꯨꯅ ꯂꯩꯔꯒ ꯃꯅꯥꯛꯇꯨꯗꯅ ꯊꯦꯡꯒꯨ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯟꯕꯗꯨ ꯎꯔꯒ ꯁꯍꯨ ꯌꯥꯝꯅꯃꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ "ꯍꯦꯔꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯄꯨ ꯅꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯖꯤꯕꯁꯤꯡꯅ ꯑꯋꯥꯕ ꯄꯤꯔꯕ? ꯈꯪꯒꯅꯤ ꯅꯈꯣꯏ" ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯦꯡꯒꯨꯗꯨ ꯁꯍꯨꯒꯤ ꯈꯣꯡꯄꯥꯛꯅ ꯈꯪꯅꯦꯠ ꯅꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯒꯨꯗꯨ ꯂꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯊꯛꯇ ꯁꯥꯄꯨ ꯀꯟꯅ
ꯅꯜꯂꯛꯄꯗꯨꯗ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯅ ꯂꯥꯎꯔꯛꯈꯤ꯫ ꯍꯣꯏ ꯏꯇꯥꯎ ꯂꯤꯟ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯁꯣꯔꯁꯤꯁꯨ ꯍꯣꯟꯕ ꯌꯥꯈꯤꯗ꯭ꯔꯦ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯜꯂꯨ ꯏꯇꯥꯎ꯫ ꯃꯊꯣꯏ ꯀꯥꯅ ꯅꯨꯡꯉꯥꯏꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯟꯗꯦꯔꯥꯒꯤ ꯃꯊꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯂꯤꯟꯗꯨ ꯊꯦꯡꯒꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯆꯥꯎꯔꯕ ꯁꯒꯣꯜ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯥꯎꯕꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯊꯝꯂꯤꯕꯗꯨ ꯎꯔꯒ ꯆꯥꯎꯔꯕ ꯂꯤꯟꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ꯫ ꯍꯥꯏ ꯅꯥꯄꯜ ꯆꯥꯎꯔꯕ ꯁꯒꯣꯜ, ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯊꯨꯅꯃꯛ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯆꯤꯛꯇꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ꯫ ꯂꯤꯟꯖꯥꯎꯗꯨꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯔꯒ ꯁꯒꯣꯜ ꯁꯍꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯅꯦꯠꯊꯔꯛꯈꯤ꯫ ꯊꯦꯡꯒꯨꯗꯨ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧꯗ, ꯏꯇꯥꯎ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯅꯍꯥꯛꯅ ꯀꯜꯂꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯇꯥꯎ ꯊꯦꯡꯒꯨꯒꯤ ꯑꯋꯥꯕ ꯃꯇꯧ ꯎꯕꯗ ꯂꯤꯟꯖꯥꯎꯗꯨ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯥꯄꯜ ꯆꯥꯎꯔꯕ ꯂꯤꯟꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯁꯍꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯁꯒꯣꯜ, ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎ ꯊꯦꯡꯒꯨꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯅꯪꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯈꯣꯡꯐꯝꯗꯨ ꯊꯥꯡꯒꯠꯄꯤꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯁꯒꯣꯜ ꯁꯍꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯥꯄꯜ ꯆꯥꯎꯔꯕ ꯂꯤꯟ, ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯗꯨꯅ ꯃꯊꯧꯅꯥ ꯃꯔꯤꯟꯖꯦꯜ ꯂꯩꯔꯕ ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯕꯨ ꯇꯨꯝꯂꯤꯉꯩꯗ ꯆꯤꯛꯇꯨꯅ ꯑꯁꯤꯕꯒꯨꯝ ꯋꯥꯟꯊꯍꯜꯂꯤ? ꯃꯊꯧꯅꯥ ꯂꯩꯕ ꯖꯤꯕꯁꯤꯒꯤ ꯃꯆꯠ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯀ ꯂꯝꯕꯥ ꯄꯥꯕꯁꯨ ꯉꯝꯂꯣꯏꯗꯕ ꯅꯪꯅ ꯅꯥꯄꯜ ꯇꯧꯅ ꯑꯀꯟꯕ ꯁꯥꯔꯗꯨꯅ ꯇꯨꯝꯂꯤꯕ ꯃꯤꯕꯨ ꯆꯤꯛꯇꯨꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯁꯥꯗꯒꯤ ꯅꯪꯒꯤ ꯍꯨꯁꯤꯡꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯏꯐꯝꯗ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯇꯥꯎ ꯊꯦꯡꯒꯨꯗꯤ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯍꯥꯠꯂꯒꯅꯤ꯫ ꯍꯦ ꯁꯒꯣꯜ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯕꯣꯟꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯀꯥꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯦꯡꯒꯨ ꯌꯥꯎꯗꯅꯗꯤ ꯀꯔꯝꯅ ꯏꯊꯟꯇ ꯑꯁꯨꯛꯄ ꯎꯃꯪꯁꯤꯗ ꯍꯤꯡꯍꯧꯒꯅꯤ? ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯔꯒꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯋꯥꯅ ꯈꯥꯡꯕꯗꯨ ꯎꯔꯒ ꯑꯩꯕꯨꯁꯨ ꯈꯥꯡꯉꯝꯗꯅ ꯑꯋꯥꯕ ꯐꯥꯎꯔꯦ꯫ ꯆꯥꯟꯕꯤꯗꯨꯅ ꯅꯍꯥꯛꯅ ꯀꯟꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯈꯣꯡꯗꯨ ꯈꯖꯤꯛꯇꯪ ꯊꯥꯡꯒꯠꯄꯤꯌꯨ꯫ ꯐꯔꯦ ꯂꯤꯟ, ꯅꯪꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩ ꯇꯧꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯈꯣ, ꯑꯩꯅ ꯊꯥꯡꯒꯠꯀꯗꯧꯔꯤꯕ ꯈꯣꯡꯁꯤ ꯈꯔ ꯈꯖꯤꯛꯇꯅꯤ, ꯃꯍꯥꯛ ꯄꯨꯔꯥ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯅ ꯐꯗꯨꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯒꯣꯜꯅ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯇꯨꯅ ꯊꯝꯂꯤꯕ ꯃꯈꯣꯡꯗꯨ ꯈꯔ ꯈꯖꯤꯛꯇꯪ ꯊꯥꯡꯒꯠꯄꯤꯗꯨꯅ ꯊꯦꯡꯒꯨꯗꯨ ꯁꯣꯔ ꯍꯣꯟꯖꯕ ꯐꯥꯎꯕꯗꯤ ꯉꯝꯖꯈꯤ꯫ ꯂꯤꯟꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯡꯒꯨꯅ ꯈꯔ ꯈꯖꯤꯛ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯖꯕ ꯎꯔꯕꯗ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯁꯥꯗꯒꯤ ꯃꯁꯥꯃꯛꯀꯤ ꯍꯨꯗꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯍꯨꯗꯨ ꯆꯤꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯗ ꯄꯥꯟꯗꯦꯔꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯁꯍꯨ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯕꯨꯡꯉꯣꯕꯨ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯖꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯟ ꯑꯃꯗꯤ ꯊꯦꯡꯒꯨꯒꯤ ꯃꯁꯥꯗꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯈ꯭ꯔꯕ ꯅꯤꯄꯥꯒꯤ ꯃꯨꯔꯇꯤ ꯑꯅꯤꯈꯛ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯈꯔ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯙꯔꯃ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯁꯒꯣꯜꯂꯛꯇꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯕ ꯁꯒꯣꯜ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯎꯃꯪꯁꯤꯗ ꯈꯥꯡꯉꯝꯗꯅ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯁꯤꯗꯤ ꯃꯨꯛꯇꯤ ꯐꯪꯍꯟꯕꯤꯔꯦ꯫ ꯅꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯑꯃꯗꯤ ꯊꯥꯡꯁꯤ ꯔꯥꯖꯀꯨꯃꯥꯔ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯖꯔꯝꯂꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯟꯗꯦꯔꯥ ꯑꯉꯛꯄ ꯃꯑꯣꯡꯗꯨ ꯎꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯦ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯏꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯕꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯍꯦ ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯀꯤ ꯅꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯨꯛꯇꯤ ꯐꯪꯍꯟꯕꯤꯔꯦ꯫ ꯅꯪꯕꯨ ꯉꯥꯏꯖꯔꯛꯂꯤꯕꯁꯤ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯇꯥꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ,
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯂꯒꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯅꯔꯛꯇꯦ꯫ ꯑꯩꯍꯥꯛ ꯁꯝꯖꯦꯔꯥ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯚꯟꯗꯤꯀꯥ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥꯅꯤ꯫ ꯏꯃꯤꯡꯅ ꯗꯤꯒꯝꯕꯔ ꯀꯧꯏ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯃꯤꯡꯅ ꯂꯝꯕꯥꯁꯤꯔꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯐꯥꯎꯔꯕ ꯒꯨꯔꯨ ꯑꯃꯒꯤ ꯃꯐꯝꯗ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯁꯤꯟꯅꯗꯨꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯍꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗ ꯒꯨꯔꯨꯒꯤ ꯊꯃꯣꯏꯗꯨ ꯑꯄꯦꯟꯕ ꯑꯣꯏꯈꯤ꯫ ꯒꯨꯔꯨꯅ ꯄꯦꯟꯕꯤꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯂꯩꯇ꯭ꯔꯕ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤ꯫ ꯊꯥꯡ ꯑꯁꯤꯕꯨꯅ ꯑꯩꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯂꯝꯕꯥꯁꯤꯔꯥꯗ ꯄꯤꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯏꯔꯩꯕꯥꯛ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯏꯀꯧ ꯄꯣꯡꯅ ꯅꯣꯛꯈꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯥꯄꯜ ꯀꯥꯈꯤꯕꯅ ꯌꯨꯝ ꯏꯔꯩꯕꯥꯛ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯛꯄ ꯎꯃꯪꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯤꯡꯗꯨ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯑꯉꯛꯄꯅꯤ, ꯎꯃꯪꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯐꯅ ꯌꯥꯡꯅ ꯐꯅ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯕ ꯖꯤꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯩꯈꯣꯏ ꯅꯥꯄꯜꯅ ꯍꯦꯟꯈꯤꯕꯅ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯐꯪꯗ꯭ꯔꯦ ꯈꯟꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯂꯤꯟ ꯑꯃꯈꯛ ꯎꯁꯥ ꯑꯃꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯈꯤ꯫ ꯑꯩꯅ ꯈꯨꯗꯛꯇ ꯂꯤꯔꯨꯡ ꯇꯦꯡꯒꯥ ꯊꯣꯡꯗꯨꯅ ꯂꯤꯟꯗꯨ ꯇꯝꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯤꯕ ꯂꯤꯟꯗꯨ ꯎꯁꯥꯗꯒꯤ ꯂꯧꯊꯔꯒ ꯍꯧꯅ ꯅꯣꯛꯇꯨꯅ ꯏꯉꯛꯇ ꯌꯥꯟꯁꯤꯜꯂꯒ ꯁꯒꯣꯜ ꯑꯃꯨꯛ ꯊꯧꯔꯛꯈꯤ꯫ ꯈꯔ ꯊꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯑꯥꯔꯁꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯃꯨꯅꯤ ꯑꯃꯈꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯑꯩꯅ ꯃꯨꯅꯤꯗꯨꯕꯨ ꯀꯧꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯤꯗꯨ ꯃꯃꯤꯠ ꯁꯨꯡꯄꯥꯡ ꯄꯥꯡꯂꯛꯈꯤꯗꯦ꯫ ꯃꯨꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯑꯩꯒꯤ ꯉꯛꯇ ꯌꯥꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯂꯤꯟꯗꯨ ꯃꯨꯅꯤꯒꯤ ꯉꯛꯁꯝꯗ ꯌꯥꯟꯁꯤꯟꯈꯤ꯫ ꯃꯨꯅꯤꯒꯤ ꯉꯛꯇ ꯑꯩꯅ ꯂꯤꯟꯗꯨ ꯌꯥꯟꯁꯤꯟꯕ ꯎꯕꯗ ꯑꯩꯒꯤ ꯏꯇꯥꯎ ꯂꯝꯕꯥꯁꯤꯔꯥ ꯂꯩꯕꯥꯛꯇ ꯐꯝꯊꯗꯨꯅ ꯍꯧꯅ ꯅꯣꯛꯈꯤ꯫ ꯂꯝꯕꯥꯁꯤꯔꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯑꯩꯁꯨ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯨꯅꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯨꯅꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯉꯛꯁꯝꯗ ꯆꯥꯎꯔꯕ ꯑꯁꯤꯕ ꯂꯤꯟ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯁꯥꯎꯈꯤꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯎꯔꯛꯈꯤ꯫ ꯍꯥꯏ ꯙꯔꯃ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ! ꯂꯥꯏꯅꯤꯡꯕ ꯂꯝꯕꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯉꯛꯇ ꯂꯤꯟ ꯑꯁꯤꯕꯨ ꯌꯥꯟꯁꯤꯜꯂꯤꯕ ꯅꯪꯅ ꯂꯤꯟ ꯑꯣꯟꯈ꯭ꯔꯣ꯫ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨꯁꯤꯡꯕꯨ ꯊꯑꯣꯏꯗꯅ ꯂꯩꯕꯥꯛꯇ ꯀꯨꯟꯊꯗꯨꯅ ꯅꯥꯇꯤꯟ ꯇꯥꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯪꯅ ꯊꯦꯡꯒꯨ ꯑꯣꯟꯈ꯭ꯔꯣ꯫ ꯃꯨꯅꯤꯒꯤ ꯑꯀꯟꯕ ꯁꯥꯞꯇꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯃꯨꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ, ꯃꯨꯅꯤꯗꯦꯕ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯟꯊꯖꯕ ꯋꯥꯠꯄꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯄꯥꯞ ꯑꯃ ꯃꯨꯅꯤꯒꯤ ꯅꯐꯝꯗ ꯆꯠꯊꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯗꯨꯅ ꯃꯨꯅꯤꯅ ꯄꯤꯕꯤꯈꯤꯕ ꯁꯥꯞꯇꯨꯗꯒꯤ ꯀꯣꯛꯆꯅꯕ ꯎꯄꯥꯏ ꯑꯃꯇꯗꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯩꯈꯣꯏꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯨꯅꯤꯗꯨ ꯁꯥꯎꯕꯗꯤ ꯈꯔ ꯅꯦꯝꯊꯔꯛꯈꯤ꯫ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯔꯣ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯄꯤꯈ꯭ꯔꯕ ꯁꯥꯞꯇꯨꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯃꯍꯩꯅ ꯅꯈꯣꯏꯅ ꯑꯋꯥꯕ ꯗꯁꯥꯁꯤ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯑꯅꯤꯅ ꯎꯃꯪꯁꯤꯗ ꯂꯩꯕꯗ ꯅꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯁꯅꯨ꯫ ꯅꯈꯣꯏ ꯅꯅꯤꯡꯇꯧꯅ ꯎꯃꯪꯁꯤꯗ ꯍꯤꯡꯕ ꯑꯣꯏꯌꯨ꯫ ꯑꯗꯨꯕꯨ ꯙꯔꯃ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯕ ꯖꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯅꯈꯣꯏ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ꯫ ꯂꯤꯟ ꯑꯣꯏꯔꯒꯗꯕ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯍꯨꯕꯨ ꯊꯛꯆꯕ ꯃꯤꯀꯨꯞꯇꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯥꯞ ꯀꯣꯛꯆꯗꯨꯅ ꯃꯨꯛꯇꯤ ꯐꯪꯕ ꯑꯣꯏꯖꯧ꯫ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯍꯦ ꯙꯔꯃ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯁꯒꯣꯜ, ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯑꯇꯃꯥ ꯑꯅꯤꯗꯨ
ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯟꯗꯦꯔꯥ ꯃꯥꯒꯤ ꯁꯒꯣꯜꯕꯨ ꯌꯦꯡꯂꯒ "ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ, ꯅꯪꯒꯤ ꯅꯥꯄꯥꯟꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛ ꯍꯤꯡꯂꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯅꯤ꯫ ꯆꯠꯂꯁꯤ ꯃꯔꯨꯞ" ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯔꯥ ꯃꯥꯒꯤ ꯁꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯎꯍꯩ ꯋꯥꯍꯩ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯅꯤꯡꯊꯤꯖꯅ ꯍꯧꯔꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯂꯝꯗꯦ꯫ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯄꯨꯝꯅꯃꯛꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯜꯂꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯄꯥꯟꯗꯦꯔꯥ ꯃꯐꯝꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯂꯦ꯫ ꯈꯔ ꯂꯥꯞꯇꯛ ꯇꯧꯕꯗ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯄꯥꯟꯗꯦꯔꯥꯅ ꯎꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯇꯨꯅ "ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯏꯕꯦꯟ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯅꯁꯨꯅ ꯈꯪꯅꯤꯡꯕ ꯈꯔꯗꯪ ꯏꯕꯦꯟꯗ ꯍꯪꯖꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤ ꯀꯣꯛꯆꯒꯦ" ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯗ ꯄꯥꯟꯗꯦꯔꯥꯅ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯏꯁꯨꯅ ꯏꯕꯦꯟꯗ ꯀꯔꯤꯕꯨ ꯍꯪꯅꯤꯡꯂꯤꯕ? ꯍꯥꯏꯔꯣ ꯍꯥꯏꯔꯣ, ꯅꯪꯅ ꯀꯔꯤꯕꯨ ꯈꯪꯅꯤꯡꯂꯤꯕꯅꯣ? ꯏꯕꯦꯟ, ꯃꯐꯝꯁꯤ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ, ꯍꯩꯔꯥꯡ ꯂꯩꯔꯥꯡꯇꯅ ꯊꯜꯂꯤ꯫ ꯃꯐꯝꯁꯤꯃꯨꯛ ꯐꯖꯕ ꯅꯁꯨꯅ ꯊꯦꯡꯅꯖꯗ꯭ꯔꯤ꯫ ꯂꯩꯔꯩꯄꯥꯛ ꯍꯥꯏꯕꯗꯨ ꯃꯁꯤꯃꯨꯛ ꯐꯖꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯟ, ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯨꯡꯂꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯁꯒꯣꯜꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯏꯕꯦꯟ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯊꯦꯡꯅꯖꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯖꯗꯦ꯫ ꯃꯁꯤꯗꯅꯤ ꯅꯁꯨꯅ ꯉꯛꯂꯤꯕꯁꯤ꯫ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯒꯨꯝ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕꯁꯤ ꯃꯇꯝ ꯁꯥꯡꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕꯅꯅꯤ ꯏꯁꯨꯅ ꯀꯅꯥꯕꯨꯁꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯨ꯫ ꯏꯕꯦꯟ, ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯤ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯂꯒ ꯏꯕꯦꯟꯅ ꯇꯨꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯅꯁꯨꯅ ꯆꯤꯡꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫